Pumnamakpu Mangang movie review na taramna okjari ngasisu mayamgidamak adventure thriller category da chanba South Indian movie amakhak puduna lakjari film asida Manipuri gi saknairaba Bala amadi ima Modubala su yaure aduga film asi khara tentangna lijage habadi film asi lamkoi wari oina su tawe aduna yam sangla lirabadi boring churakpa su jai film asi 2013 gi August ki tang 16 da release tokibani film asi gi director Thahir aduga writer na Hashir Mohamed film asigi protagonist oiriba Kasi ki saktam da maming leraba actor Dulquer Salmaan film asigi heroine Assi ki saktam da Manipur ki saknai rabi actress Bala Hijam Bala ki mabuk ki saktam da Bala Kasi ki mamanaba Suni ki saktam da Sani Syam ki saktam da Sen Nigam film asigi explain tawu matam da sokiba langkiba yarobasu ngakpiyo film asigi ahobada Kasi amadi Suni du bag amam thauraga laktuna unarame Suni na Kasi da ka chatoino hanglame maduda Kasi na asengba takthoklamde asumna makhoi ani wari ngehak saraba tungda Kasi du bag du thauduna chatkre magi matungda Suni su inarai Kasi ki khonjel na background hairai aina thabak ama tawbada adum ayar apan pibase Suni gi hainabini makhoi ani na laglibasi Kerala dagini asumna journey ado makhoi ani puna lakminare Makhoina mafam kaya ama faur galai numidangi matamda hotel fangnagana hotel da lei aduga lamhangda kem torma mioi thengnaragana makhoi ki manak changlaga enjoy shu dum torame hojik sumsum lakpana mafam ama yaure numi pumtha tare fatraba mioi kharana tara tingduna thanambadu Kasidi uraduna paktharame adubu Suni du uhodraduna tara aduna pallaga magi bag ado tu sella mafam adura leiramba mioi kharana makhoi ani ka phunarame adubo mioi sing aduna sum henjilakpadagi makhoi ani upai leramde hoji Kasi du namsilaga thamkre nupa ama singyang paiduna changlai mana changlakpaduda Kasi du soidana siragani khanduna mamito tamna usilame mana mamit ushanba aduda Assi du urai tanja aduda biker khara yorokpadagi mioi sing ado chenkre asumna biker sing aduna makhoi bu kanbirame Kasi amadi Suni du hoji ki biker sing aduga punduna enjoy torame nungdang ama biker tugi group ta yaw panupi amana Kasi da irang toksilakpada Kasi du ngaihak wakhal amada tauri adubu Kasi du wakhal lakpadagi sori haramnaga hawatkhre sigi nongamada Kasi na ngarangi nupi du da sibis adu da sanarusi haiduna hawbada nupi du na mood off oi harai adudagi Kasi na fare adudi mafam amada ngaihak koitho usi haiduna nupi du ga punna Kasi ga lae Kasi na nupi du da Assi makhoi ani gi wari du lirame wari si flashback oina sablapna utpane phajana details oina di utri wari tu libe loibaga nupi duna harai nangna sumaina yamna thamoi kaiba wari ama phumduna thanamgani haibase ayhakna thajarudabane Kasina mu harai ai sumahak se kawrage phana kanadi honabane hekta ngamde ai khoi hayang ayungan na jatkragani aduda nupi duna kaida chatoino hangbada Kolkata da chatkadoni harai nupi aduna mu harai ai nangmudi khamloi adubu nangna mafamdo yobaga paw amadi khangninge asumna mathangi numitta makhoi ani do khongsanba amu haurai thengjilaglaba matamda mafam amada yaure numit pungtha tare haiduna makhoi ani do mafam aduda tumlame adubu nongalakpata mafam aduda leiramba khonja sing aduna makhoi ani bu phaduna purakle mayamduna makhoi ani da koyeng yengi Suni na sum yengthorakpada mayamdugi manungda masak phajabe nupi amaka urame nupi ado nongmai paiduna changlaklaga Suni da yem torai nupi asigi mamingna Gauri ngaihak leibaga khungang adugi ahal amakhak changai magi mamingna Bimalda mana Kasi amadi Suni ga wari sarame makhoina thorakliba bullet sing ado yenglaga hairai aina ngarang ahing bullet thoropagi makhol taki adubu bullet haibasidi police natraga army man na thawbane nakhoi ani di ani sigi manungda karambano Kasi na hairai aikhoi adugumba amata nate sa aikhoi nungdanga oibaduda lambi mangkhibane wahaidu tabadagi Bimal na makhoi ani bu magi yumda chalasi hairai Kasi amadi Suni du mafamda numit kharani amu leitharame Gauri ki mapa Bimal na magi punsi wari khara Kasi da lirame aduga somdasu Gauri amadi Suni du makhoi ani tamna naksinnarai mathangi numit amada Gauri ga Suni ga du punna leiri Kasi na angang sing aduda photo nambi badu yenglaga Gauri na harai noi kaida chatoino madura Suni na maikai amada khut thillaga asomda chatoini harai aduda Gauri na kaidobono haina hanglakpada Suni na magi nungsinaba unabani harai Gauri na mu harai asuk lapna magi nungsiba unaba lakliba nupi tudi ontongna maraibak phakreda
Adubu Nagaland somda aduga Kerala somda mu any kamdona tengribana. Hozik Suni no wari liba hore. Senasi flashback the Muhangatun ulay. Kasi hoina tamniba engineering college aduda. Nupi ama react tawbadagi masama tom the suicide tawduna sikhibagi Iran kanna haurame. Iran adu the police na mayam du tan khaibada water cannon sinarame. Ising adu kap toy tawbaga Assi du mamit usinkre. Assi gi role asina Bala na lawbane. Kasi na ising adubu mana thasilaga Assi da amata sunghande. Mathang nong yam kana suba numit amada amo ulai. Numit tu 6th semester gi aroba numit ni. Assi du Syam ga punna lairi. Kasi lakputu ubada Syam na Kasi bu korame. Adagi Kasi du moina lairi ba mai kai dom dalai. Syam gi mateng dagi makhoi ani tu sakang mai khang na lame. Syam na harai. Strike numit nang na magi mateng pangkhiba gi damak mana nang bu amugang unaraga thagat wahai phungdong ning lai haibani. Kasi na adugi di yare da hairakpada Syam na no any waring hak saw ko haraga thokre. Kasi na harai nang hindi phajana ngangba haibra. Maduda Assi na harai hoi imana bi kai sum ngang labani na aishu phajana ngangba haire. Asumna waring hak sara batungda Kasi du nungdang intercom da call torke harai. Aduda Assi na imana bi kai na haibada nang di kanamta da call tawde hai. Kasi na mu hoi ai tawde Assi haram naga chatkre. Numidangi matamni Kasi du nupa amaga wari sarame. Nupa atuga loinana mioi kharasu leiri. Aduga Suni sumagi manakta leiri. Nupa adu na haribana mamang da suicide tawraga sikhiba nupi do politician gi khudong chaba lausi harakbane. Adubu Kasi na yadabane. Nupa aduga Kasi ga kuina wari sarba tungda Kasi na harai. Aikhoina strike tawribado nupi do suicide tawkhibagini. Among hanna nangna rajniti khudong chaba launabani haiduna nangi semjin sarin bagwari do puraga hostel asida lakano. Mathangi sinda Kasi ga Syam ga wari sanarami. Syam na harai. Assi gi mapado Assam rifle da leibane. Aduga magi posting na Nagaland da tabane. Mapado Maharashtra machane. Mana Nagaland da gi nupi ama lobane. Magi mama mapa animaksu kaptuna hatkrabane. Wahai du tabada Syam du thawai yam nungairamde. Nihagi matung Kasi na Assi da call torame. Aduga mana Assi da propose torame. Mathangi numit ni Kasi amadi Assi du koiba laklame. Kasi na Assi da magi mama mapa gi maramda hanglame. Maduda Assi du tumil laikhiba da Kasi na sorry harai. Assi na makha amuk tarai aigi babagi marup amana nupa ama kakhatki nupa do yamna khutkan pangkan ba imungi mini moina laman khumba pangki moina aigi imagi mafamda khodong thiba thabak mayam ama su tawrakhi moina aigi baba su harpa pangki bane wai si hairaga Assi na wari do mapung phadana Kasi da nangi su kaino khara hairau hairai Kasi na mo hairai idea sengbadi Dubai da pokpane aigi popuna aise Kerala da graduation lohenba pangki adudagi aikhoi family se Kerala da pulap amu lakhibane Assi na Kasi da nang narai bak yamna phai harai asumna Kasi ga Assi ga su makhoi ani gi mari do tapna naksinaba horai aduga mu Suni su mogi hostel da wai setpi paru ko binupi amaga nuksinarame nongma paru na magi mayum da law haina Suni bu kaurame numit adu da Suni ga paru ga haksangi obe mari su thamlame hojik sin asi presenta mu ulai gauri na harai thaudo adu dagi paru na khoi ani amu hanna unakitrabra madura Suni na unakitre hairakpaga gauri na mu nang maga unagi di khalibra hairai madura Suni na khandre hairakpadagi gauri du nolai asumna makhoi ani du mafam adu da numit khara mu laithare khungangi miyoi sing aduna yamwana sumbal tawduna cheng ta khaibadu ubada gauri ga Kasi ga tawduna scooter dagi semdoklaga floor mil lama sembirame maduda khunja sing du yam haraurame mathangi sinamada Bimal ga Kasi ga du unarame Bimal na Kasi da Nagaland da kana lagi hanglai maduda Kasi du kaisu khumde Bimal na wari pumba gauri ki mafam dagi tare aduna mafam aduda khara thuna chalu harai mathangi senta Suni ga Kasi ga unarame Kasi na makhoi Nagaland chanaba tawsi harai wahai du tabada Suni du thawai nungaitana leblaga lei mahak gauri bu thadoduna chatpa pamlamde asumna makhoi ani du lam mathang lakpada mafam ama yorokpada Kasi gi bag adu puncture oire aduga amuk Suni gi bag aduna truck amana hafet thingdagi chin adu yadre haiduna mafam ama da semlame tanja adu da Kasi na hokhiba thodo khara ningsinglai college ki aroi benumita hostel da leba mi kharaga lamdugi miyoi singi marakta kana umkhana ba ma thorakhi college hostel adu da changsil lakpa miyoi sing aduga Kasi hoi kangbu ga khut thongnarame mathangi numita vendor amadi magi marup singchu thiba phangkhide aduga Syam su hostel aduda
leiramdabadagi Kasina Assida call tawduna hanglame aduba Assina khangde harai sigi matung numit kharani leiraga Syamgi asiba masado fangki hojik sin asi projenda mu lei Kasi gi khonjel na harai police na fana ba warrant issue tawrabasu bender hoi kangbudu north east ki mafam amada lot khre makoi ani gi gari du semba loreduna moi ani gi khongchatu makha mu jatha ba horai Syam gari thongna mamangi thoktok to nisinglei Assi do thawai nuaitana Kasi da harai ai ki baba ki imung manungna thoiba thoktok se aina maram oiraga thokpani haina soidana khallani Kasi namo masinangi naral ka sunate Assi namo ai gi pa ima laikhidre hojina amu Syam laikhidre Kasi tu Assi ki nakjang silaga college loiraga Nagaland da halladoira hanglai Assi na harai ai gi ibongna hapta amagi manungda ikhoi Nagaland da chalani hai makhata na asigumba thoktok se thokane na ma yamna pakhale adubo aidi babage imung manungduda amuk hana laiminanuba yamna talle moina aibu Nepali chinki haina wahi se sinaduna adum laknai mathangi numit amada Assi ga amu unarame Assi na harai ai Bangalore chatlaga thabak ama yenguge khalle nangsu ai ga puna chatkrasira Kasi namo ai Nagaland da nangbu unaba soidana lakani ado nang ai gi yumda oina chatpati pamdabra wahi du tabada Assi du yaningbagu momonoi mathangi senda Assi du magi yumda pugani haiduna Kasi na Suni da tamlame madura Suni na mapana kaisu yaningoi harai maramdi Kasi ga Assi ga si janmanade Kasi na harai ai gi baba na soidana yarakani thajai Suni namo nangi baba do modern ojadabane kaisu yaraoi Kasi namo ai su khangi ma modern oite haiba ado kaikum mana yaraktraba ai Assi bu puduna Bangalore da chatkini Suni namo nangi wasidi nang Assi yawdragadi hingba ngamlaroi sinine mathangi sinda Syam sibagi pauda yarakpaduda Assi bu Kasi na kongkhalaga thembadu video du da ure madudagi Kasi ki mapana Kasi da call tawduna harai pauda nangna Nepali nupido kongkhatpadu ure masi America nate nupido kanano seng hayo Kasi na magi college ki mamana bini haina khumlakpaduda mapana asengmado haira o harame handamukti Kasi na nupido mayam nuksi haraklame adudagi mapana nang yumda karam kanda lakani harai mathangi sinda Kasi ki mamana lohongbagi ayaba pithokre haina Kasi ki mapata yamna saurame maduda mapana harai aina yari do atai ginate kaigumba athingba piruro court marriage tawkhrabati maya mamangda kai haina khungani adugi sumathakta mahakti orphan Assi habadagi mamadu sauna hogakre mathangi sinda Assi du puduna Kasi du yumda lai namik kharani leiraba tungda nupi kharana jat manade mana aikhoi ki jana bise ngakba ngamdragadi kamdongna laiminagani haina higaiwa tawrame Kasi na yumda halakwa matamda Assi do leiramdre madudagi Assi na Nagaland da chakhribadu Kasi gi mamana Fatima amadi Kasi makhoi ani luhongani haibagi wadu tabagi soidana oirangani haina Kasi na khalame asumna Kasi du Nagaland chanaba sem sare Suni na kai chatoino hangmada mafam du haidoklamde Suni na masu yauge haibada Kasi na yaramde Suni du Kasi na chatkadaba numito hanglaga ka du jagi thokre asumna chatkadaba numit ado khangbadagini Kasi na lakpada lambida ngasai film hropada Suni na ngaiduna leiramlibado hojik sinasi prajendam ulai numichu pumtha tare Kasi ga Suni ga lakpada nupi macha ama kha kaptuna leiramado thengnarai nupi macha du yumdo hanglaba tungda angang ado yum tana thembirai angang dugi yum yorokpada mafamduda leiramba nupa sing aduna makhoi ani bu question khre angang adugi mama na korokpadagi mama gi nakta chensing khre angang aduna moina ibu thinbi rokpani haibadagi angang adugi mama na nupa sing aduda kaishu tawbiganu moina kaishu tawrokte ai gi janu pigi thawai kanduna yumda thelakpani mana wari bu malirake haina hairai madudagi makhoina Assi amadi Suni bu thadorai hojik sum lakpana railway station ama yaure gari du khamlaga ticket counter da change tawbaga Suni na kaidun hanglai maduda Kasi na harai aigi oina di journey ase sida loiselani bike che yumda thagrani aduga aina train tongduna laklagani maduda Suni na Assi na kamdawa asuklana laklaga maduda Kasi na mo ngahakta kok salakanu nang chatkhro wahi du tabda Suni na nang hairibase nang ki ponchida aigi darka tadre natra Kasi na mo aigi ahal oiraba ima ipado yengsindaba yararoi adugini Kasi du South India chanaba ticket leibra hangbada leiti harakpadagi Fatima da call tawduna yum halaklage haraklame maduda Assi yarak oidra hangbada Kasi du kaisu khumde asumna Kasi du kaisu khumdana phone ado thamme hojik mafam adudagi khara chathoraktuna mihoi khara mai yaiduna ganja thakduna leirame mafam aduda changduna Kasi hoichu ganja thaklame Kasi du matha sabana tarang amada laikre
Mathangi numita Kasina Sunida Hari Koina Laliba journey se mapung phalasi thongning ba kaya tholasanu aigi wakal sida khangauduna bimal dada amadi ragban na hairakhiba wahai singado na kongsida tarakhibane moina pirakhiba advice singado achumba ngaktane asi se aigi pumnamakne aigi punsine mana aigi pumnamakne ngarang ahingdo aina tawribase chumnibra lalibra khanbane adubu solution amata su purakpa ngamdre Suni na su Kasibu themjinbira batungda puning thoga pirami asumna makhoi ani makhatana khongsalakuna Nagaland jawrakle Kasi matomta asigi mayumda lai Kasi ubada asidu ngahak ngangna yenglanga kanna chensilakuna kole tawriba mawongdo asigi mabongna ui sida mabok sariba asi Manipuri film gi ima modubala dune asi makhoi ani punna laktuna imungda changai numidang du chak chafamda asigi mabongna Nagamis marona wa khara hairai Kasi na kai haino hanglapada asidu thawai nungaidana lai chak tokla patungda asiga Kasiga wari charme asina hairai hojik phawba miyoi kharan aikhoi gi mathakta revenge lawa pame aduna ibongna mafamse thadokuna chatpa pamane ai kedogadabano khangdre Kasina adudi aigi bag asida punna chakrachi haibadagi asina ponchi chupagi oinara hairai asi hairaga asidu Kasida nuksina kole ahingduda kanago makhara lapagi makhol tabaduda asigi mabongna Kasi makhoi anibu lona thadorai Kasina asibu bag aduda haptuna pukhre maboki manaktuda nongmai paiba miyoi khara changlai Asidu maboki maikaidu hanna yengduna chatkhi mabo adu kai tawkhrabano haiba adudi utre asumna Kasina asibu bike ta haplaga thawbudu ulaga film asi matang swaida loisale film asina maru oina oninglibadi nungsiba haiba sinabu thamoisana nungsikhrabadi phana lapna laiduna su adumak nungsibado phangnabagi damak awaba laitana thiragi haiba sini